ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁꯤꯂꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ, ꯃꯕꯨꯛ ꯐꯠꯇꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒ ꯌꯥꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯐꯠꯇꯅ ꯈꯜꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯌꯨꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯊꯥꯅꯤꯡꯗꯦ, ꯌꯥꯝꯅ ꯇꯜꯂꯤ꯫ ꯃꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯖꯅ ꯍꯧꯕ ꯎꯔꯒꯅ ꯀꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯍꯦꯛꯇꯨꯅ ꯆꯥꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯀꯔꯝ ꯆꯥꯎꯕ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯧ ꯂꯥꯡꯗꯨꯅꯇ ꯂꯩꯕ ꯃꯑꯣꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯏꯃꯅꯁꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯪ ꯇꯞꯄꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯕꯨꯛ ꯐꯩ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯦꯝꯕꯤꯕꯨꯗꯤ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯎꯕꯤꯅꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯐꯖꯤꯟꯅꯔꯤꯕꯅꯤ, ꯂꯩꯀꯩꯅ ꯃꯥꯕꯨ ꯐꯩ ꯍꯥꯏꯅꯅꯕ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯆꯥꯎꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗ ꯁꯨꯝꯖꯤꯠꯇꯨ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯋꯥꯏ ꯁꯤꯠꯆꯤꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯂꯥꯏꯗ ꯀꯠꯅꯕ ꯂꯩ ꯍꯦꯛꯄ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯂꯩ ꯄꯣꯂꯥꯡ ꯑꯃꯒ ꯆꯩ ꯑꯃꯒ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯩ ꯍꯦꯛꯄꯅꯤꯅ ꯆꯠꯇꯣꯏꯗꯣ, ꯍꯣꯔꯦꯟ ꯃꯤꯋꯥ ꯇꯥꯍꯜꯂꯛꯄꯒꯗꯤ ꯌꯥꯎꯔꯣꯏꯀꯣ? ꯅꯨꯄꯥ, ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯣ꯫ ꯑꯗꯨꯕꯨꯕ ꯂꯥꯏꯗ ꯀꯠꯅꯕ ꯂꯩꯕꯨ ꯈꯔ ꯈꯛ ꯍꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯃꯤꯒꯤ ꯂꯩꯗꯣ ꯃꯌꯥꯝ ꯍꯦꯛꯇꯣꯛꯂꯒ ꯁ꯭ꯋꯥꯏꯗ ꯀꯪꯂꯒ ꯃꯥꯡꯍꯜꯂꯤꯗꯨꯕꯨ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ." "ꯍꯣ, ꯇꯥꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯁꯨ, ꯃꯣꯏꯒꯤ ꯃꯆꯠꯁꯤꯡꯗꯨꯅꯅꯦ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯂꯩ ꯄꯣꯂꯥꯡ ꯑꯃꯒ ꯆꯩ ꯑꯃꯒ ꯄꯥꯏꯗꯨꯅ ꯂꯩꯀꯥꯏꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯂꯩ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯏ, "ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ, ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ꯫ ꯍꯦꯛꯇꯠꯀꯦ, ꯂꯩꯒ ꯂꯣꯏ ꯍꯦꯛꯇꯠꯀꯦꯕ, ꯀꯅꯥꯅ ꯀꯩꯗꯧꯖꯔꯨꯅꯦꯒꯦ?" ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯤꯒꯤ ꯐꯖꯅ ꯊꯥꯔꯤꯕ ꯂꯩ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯠꯂꯤ꯫ ꯍꯦꯛꯂꯤ ꯃꯈꯩ ꯄꯦꯟꯗ꯭ꯔꯗꯨꯅ ꯆꯩ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯂꯩ ꯃꯁꯥꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯍꯦꯛꯂꯤ꯫ ꯂꯩ ꯃꯁꯥ ꯊꯨꯗꯦꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜꯗꯨꯅ ꯁꯥꯈꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ, ꯃꯁꯤꯒꯤ ꯆꯥꯎꯕꯤ ꯍꯥꯏꯕꯤꯁꯦ ꯃꯁꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯁꯤ." ꯆꯥꯎꯕꯤ ꯁꯥꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯩꯗꯧꯔꯒꯦ ꯏꯅꯦ?" "ꯏꯕꯦꯝꯃ, ꯅꯪꯅ ꯂꯩ ꯍꯦꯛꯄꯁꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯍꯦꯛꯄꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯈꯔ ꯃꯈꯩ ꯍꯦꯛꯂꯒ ꯂꯣꯏꯔꯦ, ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯁꯥ ꯅꯨꯡꯁꯥ ꯂꯣꯏꯅ ꯊꯨꯗꯦꯛꯇꯅ ꯀꯣꯏꯆꯥꯏ ꯆꯥꯏꯀꯩ ꯍꯦꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯁꯤꯕꯣ? ꯍꯦꯔꯥ ꯏꯅꯦ, ꯃꯤ ꯑꯇꯩꯅ ꯍꯦꯛꯄꯗꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯈꯔ ꯈꯛ ꯍꯦꯛꯄꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ." "ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ, ꯂꯦꯝꯕꯤꯁꯨ ꯂꯩ ꯍꯦꯛꯄ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯅꯦ, ꯈꯔ ꯃꯈꯩ ꯍꯦꯛꯂꯒ ꯑꯗꯨꯝ ꯃꯆꯠꯈꯤ꯫ ꯅꯪꯅ ꯆꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯦꯝꯕꯤꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯧꯔꯤꯕꯅꯤꯅꯦ." "ꯍꯦꯛ ꯍꯥꯏꯔꯒ ꯂꯦꯝꯕꯤꯅ ꯂꯩꯁꯤꯡꯁꯦ ꯁꯦꯜ ꯄꯤꯗꯨ ꯂꯩꯕ꯭ꯔꯣ? ꯅꯣꯏꯅ ꯃꯥ ꯌꯥꯝ ꯊꯥꯒꯠꯂꯤꯗꯨꯕꯣ? ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ, ꯂꯩꯁꯦ ꯑꯃꯠꯇꯒ ꯈꯥꯛꯂꯣꯏ, ꯂꯣꯏꯅ ꯍꯦꯛꯇꯠꯀꯦꯗ꯫ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯃꯤꯅ ꯍꯥꯏꯔꯦꯗ ꯃꯃꯥꯏꯁꯦ ꯀꯔꯤꯃꯇ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ." ꯆꯥꯎꯕꯤ ꯁꯥꯈꯤꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯂꯩꯁꯤꯡꯗꯨ ꯂꯣꯏꯅ ꯍꯦꯛꯇꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯂꯩ ꯃꯌꯥꯝꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯧꯔꯤꯕ? ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯣ? ꯅꯨꯄꯥ, ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯌꯦꯠꯄꯤꯔꯛꯀꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦ ꯂꯣꯏꯅ ꯍꯦꯛꯇꯠꯂꯒ ꯄꯨꯔꯛꯏꯗꯅ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯦꯕ?" "ꯅꯪꯒ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠꯇꯦꯗ꯫ ꯍꯣ, ꯉꯝꯗ꯭ꯔꯗꯤꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯣ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ ꯆꯥꯎꯕꯤꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯆꯦ ꯆꯥꯎꯕꯤ, ꯏꯆꯦ ꯆꯥꯎꯕꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯍꯣ, ꯂꯣꯏꯔꯦ, ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯂꯤ, ꯑꯗꯨꯒ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯑꯃꯠꯇ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃꯠꯇ ꯁꯣꯛꯄꯤꯔꯝꯃꯨꯕ꯫
ꯆꯥꯎꯕꯤꯅ ꯍꯟꯅꯨꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯅꯁꯥꯒꯤ ꯏꯁꯤꯡꯕꯨ ꯅꯁꯥꯅ ꯁꯣꯛꯆꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ, ꯉꯝꯖꯔꯣꯏ ꯑꯩꯈꯣꯏ꯫ ꯏꯕꯦꯝꯃ, ꯑꯩꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯦ, ꯁꯣꯟꯁꯨ ꯁꯣꯜꯂꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅꯅꯦ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯉꯝꯗ꯭ꯔꯦꯅꯦꯍꯦ, ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯁꯣꯜꯂꯦ, ꯑꯍꯜꯁꯨ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕ꯭ꯔꯕ? ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯆꯦ ꯆꯥꯎꯕꯤ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯂꯦꯝꯕꯤ, ꯅꯪꯁꯨꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯆꯥꯎꯕꯤꯅ ꯍꯅꯨꯕꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯑꯗꯨꯒꯅꯦ ꯑꯍꯜ, ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ꯫ ꯅꯁꯥꯒꯤ ꯊꯕꯛꯇꯣ ꯅꯁꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯃꯤꯉꯣꯟꯗ ꯌꯦꯠꯇꯧ ꯁꯔꯨꯛꯄꯨꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯌꯨ, ꯈꯪꯉꯕ? ꯆꯥꯎꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯅꯨꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯅꯪꯅꯦ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ꯫ ꯏꯆꯦ ꯆꯥꯎꯕꯤꯁꯦ ꯃꯕꯨꯛ ꯐꯠꯇꯕꯩ ꯅꯠꯇꯦꯕ, ꯃꯆꯤꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯖꯕꯅꯤ꯫ ꯑꯗꯣ ꯑꯕꯣꯛꯀꯤ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯄꯤꯔꯨꯔꯒꯦ ꯀꯗꯥꯏ? ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯍꯟꯅꯨꯕꯤꯗꯨꯒꯤ ꯁꯅꯥꯕꯨꯟꯗꯨ ꯂꯧꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯝꯂꯒ ꯏꯁꯤꯡꯗꯨ ꯁꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯥꯎꯕꯤꯅ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯍꯟꯅꯨꯕꯤꯗꯨꯒꯤ ꯏꯁꯤꯡꯗꯣ ꯁꯣꯛꯄꯤꯔꯤꯗꯨꯕꯣ? ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯏꯆꯦ? ꯍꯟꯅꯨꯕꯤꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯉꯝꯗꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯁꯣꯛꯄꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯣꯏ, ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯃꯤꯅ ꯐꯩ ꯍꯥꯏꯅꯕ ꯇꯧꯁꯤꯟꯅꯔꯤꯕꯅꯤ, ꯑꯩꯅ ꯈꯪꯉꯔꯣꯏ ꯁꯤꯅꯦꯕ꯫ ꯑꯁ, ꯏꯆꯦ ꯆꯥꯎꯕꯤ, ꯅꯪ ꯁꯤꯗꯤꯕꯀꯣ, ꯅꯪꯒꯨꯝꯕ ꯑꯄꯪꯁꯤꯅꯤ ꯃꯤꯅ ꯁꯤꯖꯤꯟꯅꯔꯤꯁꯦ, ꯑꯗꯨꯒ ꯃꯤꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯍꯔꯥꯎꯔꯤꯅꯦꯕ꯫ ꯑꯩꯉꯣꯟꯗꯗꯤꯅꯦ ꯑꯗꯨ ꯌꯥꯔꯣꯏ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯆꯥꯎꯕꯤꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯊꯣꯏꯅ ꯈꯨꯝꯗ꯭ꯔꯦ꯫ ꯆꯥꯎꯕꯤ ꯀꯔꯝ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯃꯃꯤꯠꯇꯣ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯦꯝꯆꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯖꯅ ꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯀꯜꯂꯛꯄ ꯐꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯏꯆꯦ ꯃꯦꯝꯆꯥꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩ ꯏꯁꯤꯡꯁꯦ ꯌꯨꯝꯗ ꯊꯝꯂꯨꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯍꯦꯛꯄ ꯂꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯌꯨꯝ ꯌꯧꯅꯔꯦ꯫ ꯆꯥꯎꯕꯤ ꯃꯌꯨꯝ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡꯗꯨ ꯐꯠ ꯊꯝꯂꯒ ꯍꯥꯊꯨ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯗꯥꯏꯗꯅꯣ? ꯅꯪꯅ ꯍꯥꯊꯨ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯅ? ꯍꯣꯏ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯂꯨꯒꯦ, ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟꯗꯤ ꯀꯩ ꯆꯥꯅꯤ? ꯏꯟꯁꯥꯡꯒ ꯂꯩꯇꯦ꯫ ꯍꯩꯃꯥ, ꯏꯟꯁꯥꯡꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯇꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯏꯁ, ꯍꯩꯄꯥ ꯁꯥꯕꯤꯔꯦꯗ, ꯀꯩꯒꯤ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯔꯛꯏꯅꯣ? ꯂꯩꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯗꯧꯔꯤ? ꯅꯪꯅ ꯈꯔ ꯊꯥꯆꯤꯟ ꯈꯣꯠꯆꯤꯟꯗꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏ, ꯁꯨꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ, ꯅꯪꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨ꯫ ꯑꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯦꯡꯉꯨꯒꯦ, ꯅꯪꯅ ꯂꯩꯔꯛꯄꯗꯨꯅ ꯍꯌꯦꯡꯒꯤꯔ ꯀꯩꯅꯣ ꯊꯝꯃꯨ꯫ ꯍꯩ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯗꯅ ꯃꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯗꯣ ꯑꯃꯨꯛ ꯍꯦꯛꯂꯨꯅꯨꯀꯣ, ꯑꯩ ꯍꯩꯅꯗꯦꯀꯣ ꯃꯤꯅ ꯉꯥꯡꯕꯗꯣ꯫ ꯑꯣ, ꯉꯥꯡꯕꯗꯣ ꯇꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯅꯪꯉꯣꯟꯗ, ꯇꯥꯕꯤꯔꯨꯅꯨ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯏꯃꯅ ꯍꯥꯏꯕ ꯇꯥꯗꯅ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯆꯥꯎꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯤ, ꯀꯩ ꯂꯩꯒꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯆꯥꯎꯕꯤ ꯃꯦꯝꯆꯥꯅ ꯑꯗꯨꯝꯅ ꯈꯪꯉꯩ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯆꯦꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯩꯍꯥꯎ ꯐꯠꯇꯕꯅꯔ ꯀꯩꯅꯣ ꯑꯃꯠꯇ ꯍꯧꯕ ꯌꯥꯗꯦꯃꯤ꯫ ꯏꯁ, ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯊꯥꯅꯤꯡꯗ꯭ꯔꯒ ꯐꯧ ꯌꯥꯗꯦ ꯀꯥꯏꯅ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯑꯩꯅ ꯈꯪꯂꯔꯣꯏ ꯁꯤꯅꯤꯅꯦ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯏꯆꯦ, ꯍꯪꯒꯥꯝꯁꯦ ꯆꯥꯔ ꯑꯝꯇ ꯍꯦꯛꯀꯦ꯫ ꯃꯦꯝꯆꯥ ꯍꯦꯛꯀꯅꯨ ꯍꯥꯏꯕ ꯉꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯈꯔ ꯍꯦꯛꯑꯣ꯫ ꯆꯥꯎꯕꯤ ꯃꯦꯝꯆꯥꯅ ꯍꯦꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯁꯤꯟꯗꯨꯅ ꯍꯪꯒꯥꯝ ꯐꯖꯕ ꯈꯟꯗꯨꯅ ꯍꯦꯛꯄ ꯍꯧꯏ꯫ ꯍꯦꯛꯂꯤꯕ ꯃꯈꯩ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯪꯒꯥꯝꯗꯨ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯤ, ꯈꯔ ꯍꯦꯛꯑꯗꯤ ꯌꯥꯔꯦ, ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯧꯔꯅꯨ꯫ ꯆꯥꯎꯕꯤ ꯃꯦꯝꯆꯥꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛꯇꯨꯁꯨ ꯑꯃꯨꯛ ꯍꯦꯛꯄ ꯍꯧꯔꯛꯏ꯫ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯍꯩ ꯆꯥꯎꯕꯤ, ꯍꯦꯃꯜꯂꯦꯍꯦ, ꯀꯔꯤꯅꯣꯅꯦ
ꯅꯄꯣꯁꯨ ꯅꯠꯇꯅ ꯇꯛꯇꯅ ꯍꯤꯛꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯊꯥꯔꯤꯕꯅꯤ ꯅꯌꯨꯝꯗꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯝꯇꯗꯤ ꯊꯥꯅꯤꯡꯗꯦ ꯅꯇꯟ ꯇꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯒꯤꯗꯒꯤ ꯁꯨꯝ ꯍꯦꯛꯇꯅ ꯆꯥꯔꯒ ꯂꯩꯔꯦꯅꯦ ꯆꯥꯎꯕꯤ ꯃꯦꯝꯆꯥꯒꯤ ꯋꯥꯗꯨꯗ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤꯅꯣꯅꯦ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯏꯆꯦꯗꯤ ꯅꯍꯥꯟꯈꯩ ꯑꯩ ꯄꯥꯟꯅꯗꯅ ꯂꯩꯔꯤ ꯖꯥꯠ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛꯇꯠꯀꯦꯗꯍꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯋꯥꯏ ꯊꯔꯥꯛꯇꯨ ꯂꯣꯏꯅ ꯆꯤꯡꯊꯠꯇꯨꯅ ꯍꯦꯛꯂꯝꯃꯤ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯌꯨꯝꯗꯗꯤ ꯃꯇꯟ ꯇꯟꯅ ꯊꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤꯁꯦ ꯎꯕꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯣ ꯀꯜꯂꯛꯑꯦ ꯑꯩꯈꯣꯏꯗꯤ ꯀꯜꯂꯛꯏ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯦꯛꯇꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯁꯨ ꯆꯥꯎꯕꯤꯕꯨ ꯉꯥꯡꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯃꯍꯧꯁꯥꯒꯨꯝ ꯆꯥꯎꯕꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯆꯥꯎꯕꯤ 이싱 속보 잘라시 라오. ngasidinya ay thabo yam layko sasat laksi. Horen amu nang hanubidugi ising sokpodo ay ngaiba ngamoroy ko. Chawbina phana hairabasu lembi ngasi su hanubidugi ising sokpiduna thambirami hanubidusu haraujai. Asumna lembina nungtigi ising sokpa lakpada hanubidugi su hehek sokpiduna thambirami madu ubuda chawbidi yamna sawninglammi. Matam khara haukre nongmadi chawbiga lembiga du ising sokpa lakpada chawbina asumna khalami. Kangani ngasidi masigi lembi haibisiga hanubi tatawbisiga ai lan tawgeba. Lembi mahausagum hanubidudagi sanapu lauduna ising sokpiramnaba turelda kumlami. Ising sokatuna puraklaga hanubidui khangpoksang tamna laklami. Chawbisu lembigi matung inaduna praprap lai. Lembina hanubidugi manak yauraduna asumna hanglami. Abo isingse kaya thamamuge. Ngasidine isingdo imungda khara thangjinbiramo. Hoi. Chawbi leptuna yenglaga lay aduga asumna hairei. Is masigi hanubise makhon kasi nongtharadana kayada hairuni yengune. Ibema karino ne nangna aduk sauribadubo mina wa phajana hanglabadi phajana khumba tabani ne. Khange aingondda mu khonga nongthadan tawbirakanu ko aidi lembiguma apangwa minate migi magunse phajana khangbajani ko. Lembide tumine isinu pusinduna hanubidugi mayum manungna sangkhre. Yung manung aduda sanapun mayam ama layrami. Madu ubada lembina asumna hairei. Abo sida sanapun mayam layrisibu kaygino. Lembigi wadu tabada chawbidu praprap changsilakduna hairei. Sanapun mayam haiba kadai aisu yengene. Masi haraduna chawbina sanapun mayam adubu yenglami. Mana sum yenglakpada sanagi sanapun ama laybadusu urami. Aduga mabukningda asumna khalaklami. Sanagi sanapun ko siyawini he. Lembina hanubiduda asumna hanglay. Abo nangi sida sanapun mayam thamli sibu kaygino kadai dagino sibo. Hanubiduna khumjingayda chawbina lembida hairei. Karaidi oinige hanubi manabo nanguma pangsindagi ta tawdu lawragane tungsinuna thami oirini. Hanubiduna nokladuna hairei. Sigi sanapun mayam si sigi manungdani aronba sana mayam ama lotlaga thamlibanine. Lembina abo nangi phagi sidibako adu kaygino ba abokna sanapun mayam thamisibo. Aboktine noida phagi tawbase yam nungaisai. Aduga sanapun mayam tungsilaga thamlibasisu aidi yamna nungaisai. Aduna thamlibani. Adugi oirebo. Chawbina amuk hanubiduto onsinun hairei. Hoi khoine nangi phagi ta janingre phagi ta tawbiranu. Phagi tawba khakta natene aina nungairise. Kanagumba sanapunse darkar leiba mida pithokpasu nungaijaribanine. Chawbi hanubidugi wadu tabada mabukningda wakhalama khallami aduga asumna hangai. Adudi aina piyu hairasu pi tare. Kaigi piroidani nangna darkar leire piyu hairasune adum pini. Ado aidi nangi singsok pikide. Adu oirasu pinine. Nangsu nangi na thau tawjabani aisu aigi thau tawga tawribanine. Adu oirasu pini haiba. Adudi ai asi lairiba sanagi sapunse yam pami aigona piro. Adu oire pini. Nangna ne
दरकार लेरिबा कांदने सनागी सनापुनसे सोइदना पीगेको चौबी हनुबी अदुदा सौरभना सुम नाइरे ए नंदी कमाइना आई सनापुनसे हौजी दरकार लेते खंगिबा हनुबीदुना नोकलगा हाइरे हैमा हौजिक्ति नंगी सिंग सोकननबा सनापुन अमा नखुत पाइदु लेरिबदुदी अमामुक पुरगा कैदौनगे हाइरिबनुने चौबीना हनुबीदुई वादुदा असुमना खलमी अई सनापुनसे लेरिखै असिगे सनागी सनापुनसे लौगे यारोय अदुदी अई सनापुनसे मांखनब खोनरगे लेम्बीदे ngसाइदगी तुमिना करिसु हाइदना लेरमी लेम्बीना फारेबो ngसिगिदी एखोइ चलगे हयेंग अमुक अबोगी सिंगदो सुकपिरगे को इचे चौबी चसिलो होय होय चलसी चलो चलो हयेंग अमुक थेंगनरसी असुमना चौबीगा लेम्बीगदु मयुम मयुमदा हन्नखिरमी नुमिदांगी मतमनी चौबी सनागी सनापुन अदुगी वखलदा थबक तौखम लाखफम खंगलमदे चाक थोंगलिबनेन तौरिबदु तरंग अमदा ताउदु लेरमी सिंगदुसु लोइना मुतलमी तांजादुदा याइमदु सक्संगदा इसिंग तके हाइदुना चंगलक्लमी अदुगा चौबीगी मतौदु उबदा असुमना हाइरे हैनुपी करिनो नंगना तौरिबदुदी चौबी खंगप्रे खंगी अदुगा असुमना खुमले कइनो कइदौरगे मसि येंगुने नंगना चाक थोंगलिबदुबो करम काना लोइदौरिगे सिंगसुमदा चाक्ट्रे लोइ मुतलेने हैमा आइदि खंगहौद्रेदना वखल अमदा ताउदुना लेरिङैदा करी वखल नंग यौनबी मीना मिवा तागदब थबकति तौनुको नुपा आइगी थबकतिने आइ अदुम तौजगे को तंग याउबिरकनो याउदब याब्रो मीना हाइरकपददी अइगोंदसु हेक्ता हाइरैने अइना हाइसिनि नंगने मीगी मपोत करामदो तौनुको हंदका मिवा ताहलदिने अइबु फते हाइगनुको मसी हाइरमलगा याइमदु चाक्संगदगी थोख्रे चौबी असुमना खलहौई अइना खलिबसे मसीगी नुपा अपंगसिदी करीमता खंगबा नते ngahak leiraba matung chaubi chak loiraduna chaktu sanaba thangdorei yaimsu changaktuna chaktu sanaba phamtharei karin sangnune khoigi sibo iron bani aduga kango maga tawre o phare phare yaima makhut hamdana chaktu chaba hore adubu chaubi di sanagi sanapula dugi wakhalda chakchagan haiba kaw makai ungduna leirami madu ubada yaimana asum naire hey nupi kayu nangbo लाइगो उनरब्रो ngasiसिबो ngsaidagi mawong amai tau tauradana chaktu saune o ho charage asumna chawbi ke yaimaga chaktu chathokle chaktoklabada chawbina kon amu phengdoktuna thabak loisilami yaimadi tumba sangkhre chawbi mapana thoraktuna mangolda phamlaga sanagi sanapuladu karam logani haina khandu leirami ai hayengdi sanagi sanapundo सोइदन लौदब यादे हनुबीदुना सनाबुंदो अइगोंदा पीनिदे हाइरगा ता तौदना पीदेबा माना ता तौरक्लबनिना अइ कनानोसे खंगनबा तारिदना माना तौरिबदो अइ खंगरोइ सिनिने हयेंदि नमदना लौगे खंगनि अदो अइदि उपाय अमा तौरगा लौने तौरिसे लौदब यादेबा तांजा दुदा मागी नुपादु तुमलमदगी हगलक्तुना मपाना थौरक्लमी ए नंगनि मंगलसिदा हुजिफाव कइदौरिबा ngawrabo nangbo tumniga khangdakai asuk thenglesibo ungaga phamaleramisibo kayam kuina phamki gaibano mapansi dana imungde sangone nangbo tupa nangne ai bana biu haidi tumdabu nang adum tomina sanga tumkro ai gi thabak dane yitbirakano yaimasu chawbiga manaba tanbadagi sangkhre aina somna matha sarisiga apangbo moina dine kaimta khangba nateba असुमना चौबी अमुक फमलगा वखल खली ngaya khallabagi matungda chaubi masa mathanda harauna asumna haijarami o leire upai leire asumna namito haukhre mathangi numiki ayuk angan bani ngasi chaubi na oina lembi bu ising sokpa hawba laklami lembi ya ho lembi turel dai sing sokba saloidro nangbo e isi chaubi kaino ngasi di yam ngalina kaino mi no ngasi di ngata hawgalaga laisibo ho yumdane ising amata leremtre adunane tumba kamta sangjaba laoni sasine hoi ai sanabu lawtho ukige lawtho urone sasat
ꯂꯦꯝꯕꯤꯁꯨ ꯁꯅꯥꯄꯨꯟꯗꯨ ꯂꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ ꯍꯥꯊꯨ ꯀꯟꯅ ꯆꯠꯂꯤ꯫ ꯀꯩꯅꯣ ꯏꯆꯦ ꯆꯥꯎꯕꯤ ꯅꯪꯅ ꯗꯨꯀꯥꯟꯗ ꯆꯠꯂꯤꯗꯨꯕꯣ ꯇꯞꯅ ꯆꯠꯂꯁꯨ ꯌꯥꯕꯁꯤꯗ꯫ ꯑꯩ ꯌꯨꯝꯗꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯊꯨꯅ ꯁꯣꯛꯂꯒ ꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯤꯅꯦ꯫ ꯅꯪꯁꯨ ꯇꯞꯅ ꯆꯠꯇꯅ ꯂꯩꯔꯅꯨ ꯀꯟꯅ ꯂꯥꯛꯑꯣ ꯃꯤ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜꯗꯨ ꯇꯞꯅ ꯂꯥꯛꯂꯦ꯫ ꯇꯨꯔꯦꯜꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯆꯥꯎꯕꯤꯅ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯕꯗꯨꯗ ꯍꯥꯊꯨ ꯁꯣꯛꯂꯒ ꯀꯥꯔꯛꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯏꯁꯤꯡꯗꯨ ꯁꯣꯛꯇꯕꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯏꯆꯦ ꯆꯥꯎꯕꯤ ꯅꯪꯕꯨ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯥꯏꯅꯦ? ꯏꯁꯤꯡꯗꯣ ꯁꯠ ꯁꯣꯛꯑꯣꯗꯅ ꯑꯕꯣꯛꯀꯤꯁꯨ ꯑꯃꯨꯛ ꯁꯣꯛꯄꯤꯔꯝꯗ ꯋꯥꯠꯂꯤ꯫ ꯍꯣꯏ ꯑꯩ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯀꯦ꯫ ꯑꯩꯒꯤ ꯁꯅꯥꯕꯨꯟꯁꯦ ꯅꯪ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨꯁꯤ꯫ ꯍꯣꯏ ꯄꯤꯔꯣꯁꯤ ꯄꯥꯏꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯆꯥꯎꯕꯤꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯕꯤꯅ ꯁꯣꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯦꯝꯕꯤꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯄꯥꯈꯠꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯂꯦꯝꯕꯤ ꯁꯣꯛꯄ꯭ꯔꯣ? ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯥꯟꯊꯨꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯀꯩꯝꯇ ꯁꯣꯛꯇꯕ꯭ꯔꯣ ꯅꯪꯕꯣ? ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯊꯦꯟꯕ ꯑꯣꯏꯕꯅꯤꯅ ꯂꯦꯝꯕꯤꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯁꯅꯥꯕꯨꯟ ꯑꯗꯨꯗꯤ ꯇꯨꯔꯦꯜꯒꯤ ꯏꯔꯩꯅ ꯆꯦꯟꯊꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯁꯅꯥꯕꯨꯟꯁꯤꯗꯤ ꯇꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯆꯥꯎꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯅꯤꯕꯣ? ꯁꯅꯥꯕꯨꯟ ꯑꯅꯤꯈꯛꯁꯤ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯄꯥꯏꯕ ꯍꯩꯇ꯭ꯔꯣ ꯅꯪꯕꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯁꯤꯡꯗꯨ ꯀꯗꯥꯏꯗ ꯍꯥꯞꯄꯒ ꯄꯨꯗꯧꯔꯤꯒꯦ? ꯏꯆꯦ ꯆꯥꯎꯕꯤ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯈꯪꯍꯧꯗꯗꯅ ꯅꯥꯟꯊꯕꯗꯨꯗ ꯊꯣꯛꯈꯤꯕꯅꯦ꯫ ꯆꯥꯎꯕꯤ ꯂꯦꯝꯕꯤꯅ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯃꯤ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯁꯅꯥꯕꯨꯟꯗꯣ ꯑꯩꯅ ꯇꯥꯍꯟꯈꯤꯕꯅꯤ ꯁꯤꯔꯣ? ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯗꯤꯌꯦ ꯏꯆꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣꯕ? ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯁꯅꯥꯕꯨꯟꯗꯣ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯆꯦ ꯆꯥꯎꯕꯤ ꯅꯪꯒꯤ ꯁꯅꯥꯕꯨꯟꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯨꯜꯂꯨꯅꯤ? ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯁꯅꯥꯕꯨꯟ ꯑꯍꯟꯕ ꯑꯃ ꯂꯩꯔꯒꯅꯦ ꯁꯤꯡꯖꯔꯒꯦ꯫ ꯑꯩ ꯅꯪꯒꯤ ꯑꯍꯟꯕ ꯁꯅꯥꯕꯨꯟꯒꯗꯣ ꯄꯥꯝꯖꯗꯤꯌꯦ꯫ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯁꯅꯥꯕꯨꯟꯗꯣ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯌꯨꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯋꯦꯗꯅ꯫ ꯆꯥꯎꯕꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯍꯟꯅꯨꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯈꯠꯅꯔꯤꯕꯁꯤꯕꯣ? ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ? ꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯀꯞꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯂꯦꯝꯕꯤꯅꯅꯦ ꯑꯩꯒꯤ ꯁꯅꯥꯕꯨꯟꯗꯣ ꯇꯨꯔꯦꯜꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯩꯗꯤ ꯌꯨꯝꯗ ꯊꯕꯛꯁꯨ ꯌꯥꯝ ꯂꯩꯍꯧꯏ ꯏꯁꯤꯡꯗꯣ ꯁꯣꯛꯑꯒ ꯄꯨꯗꯕꯁꯨ ꯌꯥꯔꯣꯏꯌꯦ꯫ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯆꯦ ꯆꯥꯎꯕꯤ ꯑꯩꯒꯤ ꯁꯅꯥꯕꯨꯟꯁꯨ ꯇꯥꯈ꯭ꯔꯤꯕꯗꯨꯗꯤ ꯅꯪꯒꯤ ꯈꯛꯇꯁꯨ ꯅꯠꯇꯤꯌꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯟꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯣ? ꯂꯥꯛꯑꯣ ꯑꯕꯣꯛꯀꯤ ꯌꯨꯝꯗ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒ ꯂꯦꯝꯕꯤꯒ ꯍꯟꯅꯨꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯍꯟꯅꯨꯕꯤꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯪꯉꯣ ꯑꯩꯒꯤ ꯁꯅꯥꯕꯨꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯑꯁꯤꯗꯒꯤ ꯅꯣꯏ ꯑꯅꯤꯅ ꯑꯄꯥꯝꯕ ꯑꯃꯃꯝ ꯈꯟꯖꯔꯣ꯫ ꯆꯥꯎꯕꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯅꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁꯤꯒꯤ ꯁꯅꯥꯕꯨꯟꯁꯤ ꯄꯥꯝꯃꯤ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯇꯁꯦꯡꯅ ꯄꯥꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯝꯃꯦ꯫ ꯍꯟꯅꯨꯕꯤꯗꯨ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯤ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯁꯅꯥꯕꯨꯟ ꯑꯃ ꯈꯜꯂꯨꯗꯅ꯫ ꯑꯕꯣꯛ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯌꯦ ꯑꯩꯒꯤꯗꯤ ꯌꯨꯝꯗꯁꯨ ꯁꯅꯥꯕꯨꯟ ꯑꯃ ꯂꯩꯍꯧꯔꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃ ꯈꯜꯂꯨꯅꯦ ꯅꯪꯕꯣ ꯑꯕꯣꯛꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ꯫ ꯍꯟꯅꯨꯕꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯆꯝ ꯆꯝꯕ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯅꯪꯕꯨ ꯑꯗꯨ ꯄꯥꯝꯂꯕ꯭ꯔꯣ? ꯍꯣꯏ ꯄꯥꯝꯃꯦ ꯑꯕꯣꯛ꯫ ꯆꯥꯎꯕꯤ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯡꯕꯗꯨꯃꯛ ꯊꯣꯛꯂꯦꯗꯅ ꯁꯅꯥꯒꯤ ꯁꯅꯥꯕꯨꯟꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦꯕ꯫ ꯆꯥꯎꯕꯤꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯛꯎꯔꯁꯤ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯈꯨꯑꯣ ꯑꯕꯣꯛꯒꯤ ꯏꯁꯤꯡ ꯍꯥꯟꯅ ꯁꯣꯛꯑꯝꯈꯤꯒꯦ꯫ ꯍꯟꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯌꯥꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯕꯁꯨ ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯟꯖꯔꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯕꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯏꯁꯤꯡꯁꯦ ꯂꯩꯕꯥꯛꯁꯤꯗ ꯍꯦꯛꯇ ꯍꯩꯗꯣꯛꯂꯝꯃꯒꯦ ꯑꯗꯨꯒ ꯁꯅꯥꯕꯨꯟꯁꯦ ꯀꯥꯏꯊꯣꯛꯂꯒ
ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯈꯨꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯔꯨꯈꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯁꯅꯥꯕꯨꯟ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯂꯩꯕꯥꯛꯇ ꯍꯩꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯃꯍꯨꯠ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯆꯥꯎꯕꯤꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯆꯤꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯒꯤ ꯃꯃꯥꯏꯗꯨ ꯐꯤꯚꯝ ꯑꯃꯗ ꯀꯥꯏ ꯁꯂꯥꯛ ꯁꯥꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯆꯥꯎꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯊꯣꯛꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯒꯅꯤ ꯃꯃꯥ, ꯑꯩ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄꯗ ꯍꯅꯨꯕꯤꯗꯨꯗ ꯅꯠꯇꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯎꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯐꯠꯇꯕꯤ ꯍꯅꯨꯕꯤ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯍꯥ? ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯪ ꯂꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯅꯨꯕꯤꯗꯨ ꯆꯥꯎꯕꯤꯒꯤ ꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯆꯥꯎꯕꯤ? ꯅꯪꯅ ꯑꯩ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯤꯁꯦ? ꯍꯥ? ꯀꯩꯒꯤꯅꯣꯕ? ꯑꯗꯨꯗꯤ ꯑꯩꯅ ꯅꯠꯇꯤꯌꯦ, ꯅꯪꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯣꯛꯍꯜꯂꯤꯕ? ꯅꯪꯅ ꯈꯜꯂꯤꯕ ꯁꯅꯥꯕꯨꯟꯗꯣ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯐꯠꯇ ꯃꯍꯩ ꯐꯪꯅꯕ ꯁꯅꯥꯕꯨꯟꯅꯤꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯪꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯣ ꯁꯦꯝꯗꯣꯛꯎ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯅꯃꯥꯏ ꯅꯃꯤꯠꯇ ꯇꯧꯔꯤꯕꯗꯣ ꯁꯨꯛꯐ ꯐꯔꯣꯏꯀꯣ꯫ ꯑꯗꯨꯗꯤ ꯂꯦꯝꯕꯤꯗꯤ ꯀꯔꯤ ꯃꯍꯩ ꯐꯪꯈ꯭ꯔꯕꯒꯦ? ꯍꯥ? ꯍꯟꯅꯨꯕꯤꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅꯨꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯦꯝꯕꯤ ꯁꯅꯥꯕꯨꯟꯒꯤ ꯏꯁꯤꯡꯗꯨ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯁꯨ ꯈꯪꯂꯦ ꯍꯟꯅꯨꯕꯤꯗꯨ ꯑꯆꯝꯕ ꯍꯟꯅꯨꯕꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ꯫ ꯂꯦꯝꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯍꯟꯅ ꯊꯥꯒꯠꯆꯩ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯐꯕ ꯊꯕꯛꯀꯤ ꯃꯍꯩꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫